Lakhipur online na puthokjaba August ki tang 30 leibak pokpa numit ki Khomjinba Pao tabirase. Ahanbada maroiba Pao. MLPCC Assam na sinlangduna Manipuri script da lairik laisu tamhanba haiba hiramda miyam gi oiba mifam ama pangthokre. School amalgamation gi matangda amsuna sinlangduna Lakhipur Khuman Gurumayum Mandopta khananainakre. Uma Kona Cultural Awareness Program ama Guwahati gi Pathar Kuchi Hari Mandir da pangthokre. Amasung MLA Cup Lakhipur 2022 gi Central Team na National Sports Day gi thorom pangthokre. Hauzik Mapungaipa Pao tabirase. Manipuri Language Protection Coordination Committee MLPCC Assamnat sinlangduna miyamgi oba mifam ama Lakhipur Khuman Gurumai Mandopta ngarang ayukta pangthokre. Mifam asida Manipuri script da lairik laisu tamhanba haiba hiram asida khananainakhi. Mifam asida Hailakandi amasung Kasar jila gi khungang kayadagi tongan tonganba loop kaya gi mihut chamaga mapan rom na saruk yakhi. Saruk yakhiba mihut singna Meitei script ki matangda chayat nariba sing hauzik mahiroi singna thengnariba loinana literature da mangjil thariba oja sing amadi thabak ingkhang thabada lamdam asigi naharol sing asina hauzik thengnariba amadi tunglam chatta thengnarakadaba singi matangda yamna kupna khananainakhi. Yetnaba kayagi marakta mifamna miyoi kunmathoina saba committee ama semnana bawarepnakhi. Mifam aduda saruk yakhiba organization singda makhoi gi representatives khandok pina bahaijakhi. MLPCC gi convener na hariba loop sing asidagi representative member gi ming lokhatuna member kunmathoi gi team semduna numit 15 gi manungda mifam ama kauraga tungi khongjang gi matangda khanaba amasung thabakoina paikhatpa haina lepnakhi. MLPCC ki chairman Dr. KN Chana mifam apoidana pangtokhiba mifam asida Arambam Nandababu Akoijam Sopon Arambam Gaur Gopal Laisram Anil Kaisam Kamdev Dr. H Nirendra Rina Singha TH Brozen Y Indra Kumar RK Gopal Sana Ahmad Chaudhary Saikhom Komlakanta Yumnam Nadia Chan Kaisam Champalal L Amutombi Hemango Singha Asangbam Irapot Kaisam Vidyapati Ingudam Sotis Leisungmam Robindranath Chingba mihut singna mifam aduda saruk yakhi haina MLPCC gi convener Sopon Asangbam gi cherol amada khanghalakli. All Assam Manipuri Students Union Amsuna sinlangduna Lakhipur Khuman gi Gurumai Mandopta School Amalgamation gi matangda mifam ama ngarang nungtil pangthokre. Amsu gi advisor Saikom Komlakantana mifam mapo oikhi. Manipuri Development Council gi chairperson Mutum Rina Manipuri Language Protection Coordination Committee MLPCC gi chairman KN Chan amadi Nehru College Poilapul gi retired professor Posangbam Rajbihari na daista lengsinki. Mifamna LP school amadi high school singda thengnariba issue singi matangda kupna khananainakhi. School amalgamation gi matangda amsu gi topam thokpa thodang kaya gi matangda su wangangloi kaya na phongdoknakhi. Janata College ki professor ND Hodamba Kasar College ki ex librarian Laisram Manglemba amadi tongan ba akhangahi kaya na wafam kaya thamki. Athuba matamda Education Minister amadi mari leinaba singda memorandum ama pisinba amadi asiguma mifam asi tongan ba mafam singda pangthokpa hainasu mifam na wareb lokhi. Masida miyamna saruk yabiu haina amsugi General Secretary Kabrabam Bikramjitna phongdorakli. Marfutra Mathoi Suba Haipau Jadonang Martyr Dom Numit Kamari Lenana Ngarang Lakhipur gi Ramgaijang Khunggangda Haipau Jadonang gi mitamama Lakhipur gi MLA Sri Kausik Raina Maikhum hangdokre. Khungang asigi Gaubura ke Kagwan Pau Rongmaina saruk yakhi bathorom asida Haipau Jadonang gi mathona maringjel gi matangda palladuna miyo kayana wangangki. Panbajai British ki mayokta lalhobagi maralda Haipau Jadonang
ख्रिस्त कुंजा लिसिंग अमगा चमापन कुंथ्रा माथोगी फेब्रुआरी की तंग 18 मतम अदुगी ब्रिटिश लानमिसिंगना कासारगी लखीपुर तगी फाखी मतुंगदा चही असिमकी अगस्त की तंग 19 इम्फालदा फांसी तौदुन हाटखी मरफुतरा माथोई सुबा हाइपौ जादोनांग मार्टियर डोम नुमित की थौरम ngarang बिनाकांदी पार्ट 1 दासु मकल मका थौरम कया गलोइना पांगथोखी नाकल अमरोमदा हाइपौ जादोनांग लैखिदबगी नुमित मणिपुर स्टेट हॉलिडे लाउथोकनबा मणिपुर की सीएम ना आयापा पीरे हाइरी Excellent coaching for Navodaya Vidyalaya and Sainik schools for class 6 English Manipuri medium by a group of experienced teachers with experience of 10 years. For further information, please contact mobile number 7005440390 or 6000396742. United Manipuri Arts and Cultural Organization Uma Kona Silangduna Cultural Awareness Program ama Guwahati Beltola da leiba Pathar Kuchi Hari Mandir Mantopta August ki tang 18 nongmaijing nimita Lupki Working President Yengkhom Upendra na mifam apoiduna pangthokre Lupki Secretary General GS Thongrana Thoromgi nungi oiba warol phungdokhi matungda Pungi Oja Maimom Sachi Kumar General Secretary Ningomam Rajan Social Worker Chandravati Devi na chingba miyoi kayana Manipuri culture yokhatpaga mari leinana wafam kayamarom phongdokhi thoromgi saruk ama oina pung tamgadaba angang tarana guru khuram jakhiba galoinana oja maimom sachi kumarna pung tambagi thorom makha chathaki kana kumba pung tambinimba singna uma koda pau phaubiraknabasu Publicity Secretary RK Tampasana na phongdoragli Maruti Suzuki Arena showroom ama Kasar Lakhipur gi Fulertol Chinya lekai da hangdokjare gari leibiningba singna showroom asida lengbiraktuna hojik pijariba offer sing asigi kudong chaba lobiu adomgi amanba car ahanba car da exchange tawbagi kudong chaba su pijari ngasi mak paw phawna biu branch manager Dilip Singha mobile number 8471840737 natraga 9435218331 da paw phawna biu MLA Cup Lakhipur 2022 gi Central Committee ki team na ngarang DSA Pailapul Sanabungda National Sports Day pangthokre Lebak asigi hockey gi saknai raba sanaroi Major Dhyan Chand gi mapok numit asida member singna mahaki saktamda leisu katuna ikai khomna jakhi thoromasida Sri Sodesh Sarkar Shantunu Chaudhary Rana Goswami Rahul Bauri Pinku Khaidem Rohit Kumar Elangbam Premakanta amadi MLA Cup ta saruk yariba semi final team gi sanaroi singna saruk yakhi asomda MLA Cup ki ahanba semi final da ngarang Poilapul GP na Fulertol GP bo Panjal ani amada maithianki ngasi ani suba semi final ki match ta Labok GP amasung Bwali Changjur gi marakta Poilapul DSA ground da sanaragani Maira Sporting Club Lakhipur Khuno ki Vice President oina Thopuramba Laisram Chandramani na masagi anaba amana August ki tang 19 nongmaijing nimita laikhitabada club asina awaba pongdokpaga loinana imung manungi awaba tasu saruk yaminakre laikhidabagi sangaida awaba pongdokpagi thoromaduda club ki advisor Wangkhem Kishore Kumar na Laisram Chandramani na hinglingaida pangthoklamba thodang kayabo singthaduna wangangki loinana minute ama tumina leptuna laikhidrabagi thawai mirelna lairamlenda ingna chikna leiruna bathoni jakhi laikhidaba matamda masagi chahi nipumapan sukre panbayai Laisram Chandramani Amsu Lakhipur District Committee Athobaning Sing Loop Lakhipur Rural Development Committee Khunongna chingba Loop Singi maroi papham kaya pubiramba misakni haina Maira Sporting Club Lakhipur Khunogi General Secretary KH Santamani na thadorokpa cherolamada phongdoragli Lakhipur Football Academy ki Executive Member Nongmai Kapam Biramangkolna laikhitabada Academy asina awapa phongdokre Academy ki President Irom Gauramani na luchingtuna minute ani tumina leptuna awaba phongdokhibaga loinana awaba taraba imungda Academy ki maiketagi angamba senpam khara mateng pangnaba sulepna khre haina Vice President Moirangthem Prajagovinna phongdorakli panbayai Lakhipur lelnai kai gi
nongmai kapam biramangol August ki tang 16 ta laikidabani laikidaba matamda masagi chahi 62 sukre aroibada maroiba pau amukhanna MLPCC Assam na sinlangduna Manipuri script ta larik laisu tamhanba haiba hiramda miyam ge oiba mifam ama pangthokre School amalgamation gi matangda amsuna sinlangduna Lakhipur Khuman Gurumayum Mandopta khananaina khre Uma Kona Cultural Awareness Program ama Guwahati gi Pathar Kuchi Hari Mandir da pangthokre amasung MLA Cup Lakhipur 2022 gi Central Team na National Sports Day gi thorom pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasi gi oinadi matang asidaloi jare